Hi friends, welcome back. Nifty gi hayengi market analysis mayam punna yengnasi. Koina Nifty sida koina daily da 1 day candle da masigi kari moong da legi kya dong tanging thukse. Masigi open toropase new high oina open toropane masigi market se. Dui matungda magi high jingsidida magi support lobo ngamdabdagi manung change. Tadi selling phajai habani selling yam phajana change hayengju market se selling lom da ayamba leibagi chances oina oi selling lom da yengase market na karigumba sigi samna flat open tawrak taragadi magi market na first sigi black line je si mapangan yamna kanba support line ne se plus trend line amju leire sida trend line amju leire trend line amju leire ani se leiramnina market na flat open torokpa matamda ahambada ma makharom da hana tamakani adui matungda size daida khoigi price action habadi any price action khoi up chatpa yabagi strategy ko mostly khoina ayamba sinaba w pattern sitaraba matungda market sidagi buy ya hoba yani sai zone sidagi sidagi buy yauraba matungda magi mathakta upta khoina buy yahoba yani selling gi damaktadi khara tagijanu selling gi damaktadi mapangan yamna swaida kanjaragasu swai yauksiladi buying changpa horani seller mangjalani ko atadi sidagi khoina buy yahoba yani topa mana kamaina yengba yai karigumba nifty je karigumba gap up open tawraba gap up open taw taragadi ahambada ma kaidawni makharom da han test tawba ama mathaklom da makharom da han test tawraga mathaka giba ama mathaklom da han test tawraga makhada kumakpa ama natragna sideways sakhiba ama condition ani je leidoreba aidadi saju khoina kari khangba yai sidai yairaga sika khiba timing saida khoina price action w pattern si tara agadi adum khoi yawba yai buy rom da next kaigumba markets na mangarang day 20 ga 8 ki low gi makhada open tawragadi ahambada ma si jaga da yam thuna yairurani sigi support plus trend line sigi jaga da yam thu yairurani adui matungda yengsi kharaga changjagi sanu kasu kaide price action gi matengna w pattern gi type ta taba ma sumaina yauragadi khoi buying lom da yawba yaneba sigi la e di touch tawgadaba sigi black line touch tawramdragadi mathakta kabada habdi momentum yamna leiroi sidi hana touch tawhangadaba aitadi hayengje selling yagi haitadi kamai tawni selling yagi haitadi number 1 sigi la e je hana break tawhango sigi la e je hana break tawhangi je plus ekhoi m pattern am tahanjeba sila e je break tawhanji m pattern am tahanji aitaragadi ekhoi hayeng sell lakpa matamda sigi ani suba sigi black line je sigi mapa je tamakane si target tarokane sigi haiba point je selling lakpa gi point je kamaina ma give up thokpa yadre flat open tawba yai give up thokpa yadre flat ti open tawba yai aduga markets na makhada kumtharaga sigi line je hana break piraba matung m pattern taraba haibadi selling longi khoigi pattern haibani ko m haibadi selling longi price action da m pattern taragadi market sina khoigi nifty sina kadai bobo lakpagi chances lege haitaragadi sigi point jiba sigi la e around saigi la e je tamakkaneba aduga khoina sina selling gini ko karigumba sigi la e je karigumba kaiba ngamgidraba market na open tawraga sigi la e je karigumba kaiba ngamgidraba w form tawgraba aduitasu market se buying gi da yam phajaneba aitadi akhoina heyeng yengdoi kaino market se sigi jaga sida changakpa ye number 1 khangi je sigi jaga sida changakpa khangi ji your patient oiji sigi jaga ji hana yorokhijanu aduga la e touch tawba natragana breakout piba adugi matungina selling yawba natragana buying yawba adu yengje mostly si jaga si yosilakpa matamda maru oibadi buying lomna ayamba chatpagi chances yamna lei
ꯑꯗꯣ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠꯅ ꯄꯨꯖꯔꯛꯀꯗꯕꯅꯤ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠ ꯑꯣꯄꯅꯤꯡꯒꯤ ꯀꯟꯗꯤꯁꯟꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯥꯔꯀꯦꯠ ꯑꯣꯄꯅꯤꯡ ꯀꯗꯥꯏꯋꯥꯏꯗ ꯑꯣꯄꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯀꯟꯗꯤꯁꯟꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯣꯀꯦ ꯁꯤꯅ ꯅꯤꯐꯇꯤꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯕꯦꯡ ꯅꯤꯐꯇꯤꯁꯨ ꯇꯧꯒꯦ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯃꯇꯝꯁꯦ ꯈꯨꯌꯧꯅꯔꯦ ꯃꯇꯝꯁꯦ ꯐꯪꯗ꯭ꯔꯦ ꯅꯤꯐꯇꯤꯁꯤꯗꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯨꯞꯃꯦꯟꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯔ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜ ꯁꯤꯖꯤꯟꯅꯔꯒ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯄꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ